Gourachandra Maharaj Maitai Pumnamakki Thamoida Bhakti gi thak hohan biram laga nongakre Maharaj asigi matik chadraba macha singado takpiramba matungina mathang ningthau oinage haibadi leitradana ngaingamdaba makhai mahai imu naimu tanaduna Manipura si ayingba masak khangnadre somda yaknaba kabodi achingba yengduna leiri Tanja sida Marjitna yaknaba kabo ningthaugi mateng lauduna mayambung Georgette putan thoklaga Manipurgi ningthau oire Georgette Maharaj ase manawe bungo atomba Gambhir Singha kasa lebakta chelaktuna leire Gambhir Singh di mayambung singgi halengba leitaba thodau sing adu ubada mathwai soklabasu tungya sama khanduna wangang khide Marjit ningthau ningmana henman khiduna yaknaba kabo ningthaugi mateng laururabasu makhoi loi oina leibadi chopi khanduna maning tamnabagi khudong chaba yengduna leikhi tanja sida kabo ningthau bagidaugi abhishek baton lakle baton ase maso bagidaugi loi oibada yabagi ataka phongnaba thodau taunabagi damaktani maram asina baton adu laukhidre aduga lan soidana thoklaba tare haiba khangduna sem saba hogale baton laudre haiba pau tabada khutkan pangallaba bagidau sauguna mai thokle aikhoi gi teng lauduna ningthoi khiba manaso aibu thawoidraba jinglei pakta leiba lam machet amagi ningthoiraga aiga lamba pani haine khalliba bagidau Mingi Mahabandula haiba senapati adu kausenduna senapati akhannaba mi lising kuntrana saba tengolama semgadabane Manipur gi ningthau Marjit adu mangakta thauri na punduna asita na chingduna purao usit thawoidaba maitai leipakado kang khong chaina thugairamo toichat wangchat naba maitai pumnamak hatkadabane Natraga manada yairina lengduna purakkadabane mafam asida minai oihannabagidamak Maitai yum ama phawba khaktana thudektuna khuntak lansi oihalamo Masi tabada senapatina Phagane sanaya thang ikok thakta thongduna nanai ai chachage nanai sing maitai macha sing ase lingjel phabada hai singbada aikhoi mangaire haiba napal lama kari lan thumda bharat lamba leitraba sirjut makpusu sitribasi nanai Marjit matom tanatte nanai sing maitai apumbane sanaya thang matungina ching macha sing ase handakti kang khong salamdaba yadre senapati ase akhannaba lanmi lising kunthra Madugi Jengjel Punaba Begari na Jingba Taurang Loiduna Bagidau Ningthau da Hangale Bagidau na Hai Roduna Kanade Senapati ne Hena Khangle Badune Nupi Masak Phajabane Aikhoi gi leipak ta kanagadauba mita ne Masidadi Khakpiramo Aduga Kangjai Sagon so ngammiba makhai phaduna pubirao Aikhoida nonjaduna changjarakpa mi singdi subol waning thau hapiraga aikhoi ye khongnoi oina magi makhada leihanbiramo yathang asi makokta thongduna senapati adu lanmi mayam ga loinana Manipur tamna khongsalakle matam adu maitai gidi khongmi amasung sagol tongba sifai lising taret nipan muktang leirami Kabona apunba sakti leitringai amadi Portuguese singna khulai pidringai dade sagol tongba phimu setpa aramba yanba maitai kharatana kabo mayam ga lamba paba yarame Kabona apunba sakti leikhiba amasung khulai phaba hen khibadagi de ayam matamda kabona laksare adu phanoiduna so maitai gi pukningda thugatpadi taukhide thainagi chanaronda hairamba kabo gi ahumlak pangthabi kabo mangaga maitai amaga haibado
ꯆꯨꯝꯅꯒꯤ ꯋꯥꯍꯩꯗꯇ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯃꯩꯇꯩꯅ ꯁꯔꯤꯠ ꯁꯔꯥ ꯑꯃꯁꯨꯡ ꯍꯨꯔꯥꯜꯂꯅꯥꯗ ꯌꯥꯝꯅ ꯍꯦꯟꯕ ꯃꯔꯝꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯕꯣ ꯆꯥꯝꯃ ꯆꯅꯤꯗꯪꯀ ꯂꯥꯛꯄ ꯎꯕꯗꯤ ꯃꯩꯇꯩꯅ ꯃꯈꯨꯠꯇ ꯄꯥꯏꯕ ꯅꯣꯡꯃꯩ ꯐꯥꯎꯕ ꯍꯦꯛ ꯍꯦꯛ ꯃꯨꯜꯂꯝꯃꯤ꯫ ꯌꯦꯛꯅꯕ ꯂꯥꯛꯏ ꯂꯥꯛꯇꯦ ꯌꯦꯡꯕ ꯀꯥꯡꯕꯨꯅ ꯇꯝꯗꯨꯅ ꯃꯥꯔꯖꯤꯠ ꯀꯕꯣ ꯂꯥꯛꯄꯒꯤ ꯄꯥꯎ ꯇꯥꯔꯦ꯫ ꯂꯩꯕꯥꯛꯅ ꯊꯤꯅ ꯉꯥꯡꯅꯕ ꯑꯃꯁꯨꯡ ꯃꯁꯥꯒꯤ ꯅꯤꯡꯉꯝꯗꯕꯒꯤ ꯃꯩꯁꯥ ꯀꯣꯛꯅꯕ ꯃꯥꯔꯖꯤꯠ ꯇꯦꯡꯒꯣꯜ ꯊꯥꯔꯗꯨꯅ ꯀꯕꯣ ꯇꯥꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯦ꯫ ꯑꯗꯨꯗꯒꯤ ꯌꯦꯛꯅꯕ ꯀꯥꯡꯕꯨ ꯑꯅꯤ ꯑꯗꯨ ꯍꯟꯕ ꯂꯩꯇꯅ ꯊꯦꯡꯅꯕꯗ ꯃꯩꯇꯩꯅ 3,000 ꯔꯣꯝ ꯀꯕꯣꯅ 8,000 ꯔꯣꯝ ꯁꯤꯔꯕ ꯃꯇꯝꯗ ꯃꯥꯔꯖꯤꯠ ꯃꯥꯏ ꯄꯥꯛꯄꯒꯤ ꯑꯁꯥ ꯎꯔꯛꯇ꯭ꯔꯗꯨꯅ ꯃꯋꯣꯟ ꯈꯜꯂꯛꯂꯤ꯫ ꯃꯤꯁꯤꯡ ꯑꯃꯁꯨꯡ ꯈꯨꯠꯂꯥꯏ ꯐꯕꯗ ꯍꯦꯜꯂꯕ ꯌꯦꯛꯅꯕꯒ ꯍꯟꯕ ꯂꯩꯇꯕ ꯂꯤꯡꯖꯦꯟ ꯆꯦꯟꯕ ꯃꯩꯇꯩ ꯈꯨꯖꯣꯛ ꯑꯃꯃꯝꯗꯪꯒ ꯊꯦꯡꯅꯕꯗꯤ ꯃꯩꯅꯨꯡꯗ ꯏꯀꯪ ꯂꯪꯁꯤꯟꯕꯒꯨꯝꯕꯅꯤ꯫ ꯑꯗꯨꯅ ꯑꯄꯪ ꯊꯧꯅꯥꯗ ꯊꯋꯥꯏ ꯊꯥꯕꯒꯤ ꯃꯍꯨꯠꯇ ꯇꯨꯡꯒꯤ ꯑꯁꯥ ꯌꯦꯡꯕꯅ ꯐꯒꯗꯧ ꯃꯥꯜꯂꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯆꯦꯟꯅꯕ ꯊꯧꯔꯥꯡ ꯇꯧꯔꯦ꯫ ꯂꯥꯟ ꯊꯦꯡꯅꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯁ꯭ꯔꯤ ꯒꯣꯕꯤꯟꯗꯗꯤ ꯀꯔꯤꯒꯨꯝꯕ ꯃꯥꯏꯊꯤꯕ ꯊꯣꯛꯂꯕꯁꯨ ꯌꯦꯛꯅꯕꯒꯤ ꯃꯈꯨꯠꯇ ꯇꯥꯈꯤꯗꯅꯕ ꯍꯥꯏꯗꯨꯅ ꯄꯨꯖꯥꯔꯤꯁꯤꯡꯒ ꯅꯤꯡꯊꯦꯝ ꯅꯨꯕꯤꯒꯅ ꯊꯧꯒꯟ ꯇꯧꯗꯨꯅ ꯃꯆꯤ ꯑꯃꯗ ꯊꯩꯗꯣꯛꯇꯨꯅ ꯊꯝꯈꯤ꯫ ꯃꯥꯔꯖꯤꯠꯅ ꯄꯥꯎ ꯆꯦꯟꯕ ꯃꯤꯁꯤꯡꯕꯨ ꯍꯥꯟꯅ ꯃꯁꯥ ꯄꯥꯟꯗꯨꯅ ꯂꯩꯔꯕ ꯃꯅꯤꯄꯨꯔꯗ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯅꯪꯒꯤ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯟꯅꯈ꯭ꯔꯣ ꯍꯥꯏꯅ ꯄꯥꯎ ꯆꯦꯟꯊꯣꯛꯍꯜꯂꯒ ꯆꯦꯟꯒꯗꯧꯔꯤꯕ ꯃꯤꯁꯤꯡꯅ ꯃꯇꯝ ꯐꯪꯅꯕ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯐꯥꯎꯕ ꯂꯥꯟ ꯈꯥꯡꯗꯨꯅ ꯂꯩꯔꯒ ꯀꯁꯥꯔꯣꯝꯗ ꯆꯦꯟꯈ꯭ꯔꯦ꯫ ꯃꯩꯇꯩꯁꯤꯡ ꯑꯗꯨ ꯑꯉꯝꯕꯅ ꯃꯅꯤꯄꯨꯔ ꯋꯥꯡꯃ ꯂꯥꯟꯅ ꯆꯦꯟꯅꯈ꯭ꯔꯦ꯫ ꯉꯝꯗꯕꯅ ꯆꯤꯡꯗ ꯍꯥꯏꯒꯠꯅꯈ꯭ꯔꯦ꯫ ꯉꯝꯗꯕꯅ ꯂꯣꯠꯇꯨꯅ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯍꯣꯠꯅꯔꯦ꯫ ꯃꯥꯔꯖꯤꯠꯅ ꯆꯦꯟꯈ꯭ꯔꯕꯗ ꯀꯕꯣ ꯁꯦꯅꯥꯄꯇꯤ ꯂꯥꯛꯂꯦ꯫ ꯉꯁꯤꯒꯤꯗꯤ ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯦ꯫ ꯅꯈꯣꯏꯁꯨ ꯋꯥꯔꯔꯤꯒꯅꯤ ꯂꯥꯟꯃꯤ ꯁꯥ꯫ ꯍꯌꯦꯡ ꯅꯣꯡ ꯉꯥꯟꯕꯗꯒꯤꯗꯤ ꯈꯨꯜꯂꯛꯇ ꯆꯪꯗꯨꯅ ꯅꯅꯤꯡ ꯇꯧꯅ ꯑꯣꯠ ꯅꯩꯗꯨꯅ ꯆꯤꯡ ꯃꯆꯥꯁꯤꯡ ꯑꯁꯤ ꯑꯀꯤꯕ ꯃꯁꯛ ꯈꯪꯍꯜꯂꯨ꯫ ꯅꯈꯣꯏꯅ ꯁꯔꯥꯛ ꯇꯝꯗ꯭ꯔꯤꯉꯩꯗ ꯁꯤꯔꯖꯨꯠꯇ ꯀꯠꯅꯕ ꯃꯁꯥ ꯃꯎ ꯐꯕ ꯅꯨꯄꯥ 10,000, ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤ ꯈꯟꯗꯨꯅ 10,000, ꯑꯗꯨꯒ ꯀꯥꯡꯖꯩ ꯆꯥꯕ ꯁꯒꯣꯜ 5,000ꯗꯪꯗꯤ ꯍꯥꯟꯅ ꯐꯥꯗꯨꯅ ꯄꯨꯔꯛꯎ꯫ ꯑꯗꯨꯗꯒꯤ ꯅꯈꯣꯏꯒꯤ ꯅꯅꯤꯡ ꯇꯧꯅ ꯍꯥꯠꯅꯤꯡꯕ ꯍꯥꯠꯂꯨ, ꯐꯥꯅꯤꯡꯕ ꯐꯥꯎ, ꯂꯟ ꯊꯨꯝ ꯅꯅꯤꯡ ꯇꯧꯅ ꯈꯣꯝꯃꯨ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯃꯥꯏꯕ ꯄꯥꯟꯖꯤ ꯑꯃꯁꯨꯡ ꯃꯈꯨꯠ ꯍꯩꯕ ꯃꯤ ꯊꯦꯡꯅꯔꯕꯗꯤ ꯐꯥꯗꯨꯅ ꯅꯤꯡꯊꯧꯔꯦꯟꯗ ꯀꯠꯀꯗꯧꯕꯅꯤ꯫ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯁꯣꯏꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯅꯤ꯫ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯅꯈꯣꯡ ꯀꯣꯟꯗꯨꯅ ꯂꯥꯜꯂꯦ ꯍꯥꯏꯖꯕ ꯃꯤ ꯑꯗꯨꯗꯤ ꯅꯈꯣꯏꯒꯤ ꯂꯨꯆꯤꯡꯕ ꯁꯔꯗꯥꯔꯒꯤ ꯌꯥꯊꯪ ꯂꯧꯔꯒ ꯇꯣꯉꯥꯟꯅ ꯃꯐꯝ ꯑꯃꯗ ꯂꯩꯍꯜꯂꯨ꯫ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯀꯕꯣꯁꯤꯡ ꯍꯔꯥꯎꯃꯟꯗꯨꯅ ꯀꯅꯥꯁꯨ ꯇꯨꯝꯕ ꯌꯥꯅꯗ꯭ꯔꯦ꯫ ꯅꯣꯡꯉꯥꯟꯕ ꯉꯥꯏꯉꯝꯗꯅ ꯍꯧꯒꯠꯇꯨꯅ ꯁꯪꯒꯨ ꯑꯣꯏꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕꯒꯤ ꯃꯇꯧ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤ ꯍꯥꯏꯅ ꯁꯤꯡꯊꯥꯒꯅꯤ? ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯀꯥꯡꯕꯨꯅ ꯅꯨꯄꯥ ꯅꯨꯄꯤ ꯈꯪꯗꯅ ꯍꯥꯠꯂꯒ ꯑꯇꯩꯅ ꯐꯥꯗꯨꯅ ꯃꯅꯥꯒ ꯈꯨꯕꯥꯛꯀꯗ ꯌꯥꯏꯔꯤ ꯂꯦꯡꯗꯨꯅ ꯀꯕꯣ ꯇꯥꯅ ꯄꯨꯈ꯭ꯔꯦ꯫ ꯃꯤꯅꯥꯏ ꯐꯥꯕ ꯑꯃꯁꯨꯡ ꯂꯟ ꯈꯣꯝꯕꯒꯤ ꯊꯕꯛ ꯂꯣꯏꯔꯕꯗ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯇꯍꯩ ꯎꯍꯩꯗ꯭ꯔꯕ ꯊꯕꯛ ꯇꯧꯕ ꯍꯧꯔꯦ꯫ ꯑꯁꯣꯟ ꯑꯅꯥꯁꯤꯡ ꯑꯗꯨ ꯊꯥꯎ ꯑꯁꯥꯕꯗ ꯊꯥꯗꯗꯨꯅ ꯍꯥꯠꯂꯤ꯫ ꯑꯉꯥꯡꯅ ꯃꯈꯣꯡ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯂꯩꯄꯥꯛꯇ ꯍꯩꯍꯜꯂꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯑꯁꯣꯟ ꯑꯅꯥ ꯑꯃꯁꯨꯡ ꯑꯉꯥꯡ ꯃꯆꯥꯁꯤꯡ ꯑꯗꯨ ꯏꯃꯨꯡꯗ ꯍꯣꯏꯖꯤꯜꯂꯒ ꯃꯣꯔꯣꯛ ꯁꯪꯕꯥꯏ ꯊꯥꯗꯨꯅ ꯑꯋꯥꯕ ꯄꯤ꯫ ꯃꯗꯨꯗ ꯍꯥꯗꯨꯅ ꯁꯣꯔ ꯐꯨꯟꯗꯨꯅ ꯁꯤꯕꯁꯨ ꯌꯥꯎꯏ꯫ ꯁꯤꯗꯕꯅ ꯊꯥꯡꯅ ꯀꯛꯇꯨꯅ ꯍꯥꯠꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯤꯅꯨꯡꯁꯤ ꯍꯩꯇꯕ ꯊꯧꯗꯧꯁꯤꯡ ꯑꯁꯤ ꯎꯔꯒ ꯅꯨꯡꯉꯥꯏꯅ ꯀꯨꯝꯍꯩ ꯑꯣꯏꯅ ꯌꯦꯡꯅꯩ꯫ ꯀꯔꯤꯕꯨ ꯍꯥꯏꯒꯅꯤ? ꯃꯇꯝ ꯑꯗꯨꯗ ꯇꯧꯈꯤꯕ ꯑꯋꯥꯒꯤ ꯃꯤꯍꯥꯠ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯩꯇꯩꯒꯤ ꯆꯠꯅꯔꯣꯟꯗ ꯑꯋꯥ ꯃꯤꯍꯥꯠ ꯍꯥꯏꯅ ꯈꯪꯅꯔꯤ꯫ ꯑꯁꯨꯝꯅ ꯊꯥ 2ꯔꯣꯝ ꯑꯣꯠ ꯅꯩꯕꯗ ꯃꯤ 3,000-4,000 ꯂꯩꯔꯝꯕ ꯂꯩꯕꯥꯛ ꯑꯁꯤ 3,000-4,000 ꯉꯥꯏꯁꯤꯜꯂꯛꯂꯕꯗ ꯁꯦꯅꯥꯄꯇꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯅꯩꯕ ꯇꯣꯛꯅꯕ ꯌꯥꯊꯪ ꯄꯤꯔꯤ꯫ ꯑꯗꯨꯗꯒꯤ ꯀꯕꯣ ꯅꯤꯡꯊꯧ ꯈꯟꯕ ꯁꯨꯕꯣꯜ ꯀꯧꯕ ꯅꯨꯄꯥ ꯑꯃꯕꯨ ꯅꯤꯡꯊꯧ ꯍꯥꯞꯇꯨꯅ ꯀꯕꯣꯗ ꯆꯪꯖꯕ ꯀꯥꯡꯕꯨꯁꯤꯡꯕꯨ ꯃꯥꯒꯤ ꯄ꯭ꯔꯖꯥ ꯑꯣꯏꯍꯜꯂꯦ꯫ ꯁꯨꯕꯣꯜ ꯅꯤꯡꯊꯧ ꯑꯁꯤ ꯃꯥꯒꯤ ꯄ꯭ꯔꯖꯥ ꯑꯣꯏꯅꯕ ꯃꯤ ꯈꯣꯝꯅꯕ ꯍꯣꯠꯅꯕꯗ ꯂꯣꯠꯇꯨꯅ ꯍꯤꯡꯍꯧꯕ ꯃꯤ ꯈꯔꯗꯨꯒꯤ ꯃꯅꯨꯡꯗ ꯀꯣꯡꯒꯥꯏ ꯑꯃꯗꯤ ꯀꯕꯣꯒꯤ ꯂꯣꯏ ꯑꯣꯏꯒꯗꯕꯒꯤ ꯁꯔꯨꯛ ꯁꯤꯕꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯗꯨꯅ ꯁꯤꯅꯕꯁꯨ ꯌꯥꯎꯅꯈ꯭ꯔꯦ꯫ ꯑꯣꯟꯊꯣꯛꯄꯅꯤ! ꯃꯇꯝ ꯑꯗꯨꯒꯤ ꯃꯩꯇꯩꯒꯤ ꯏꯗ ꯇꯣꯡꯗ ꯆꯨꯗꯨꯅ ꯂꯩꯈ꯭ꯔꯕ
ꯂꯤꯡꯖꯦꯜ ꯑꯃꯁꯨꯡ ꯃꯤꯈꯥ ꯄꯣꯟꯅꯤꯡꯗꯕ ꯑꯗꯨ ꯍꯧꯖꯤꯛ ꯃꯁꯤꯒꯤ ꯃꯁꯛ ꯎꯈꯤꯗ꯭ꯔꯤꯕ ꯑꯁꯤꯕꯨ ꯄꯨꯡꯃꯨꯠ ꯃꯨꯠꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯊꯨꯞꯂꯕ ꯊꯃꯣꯏꯒꯤ ꯀꯥꯆꯤꯟ ꯑꯃꯗ ꯆꯦꯠꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ꯭ꯔꯥ ꯁꯤꯕ ꯉꯝꯗꯕ ꯃꯤꯅ ꯃꯁꯥꯅ ꯌꯥꯅꯤꯡꯗ ꯀꯕꯣꯗ ꯆꯪꯖꯔꯦ ꯃꯅꯤꯄꯨꯔꯅ ꯈꯨꯟꯇꯥꯛ ꯂꯥꯟ ꯁꯤꯕ ꯃꯇꯝ ꯑꯁꯤ ꯚꯥꯔꯠꯀꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝ ꯑꯁꯤ ꯑꯏꯪꯕ ꯃꯁꯛ ꯈꯪꯅꯔꯛꯇ꯭ꯔꯦ ꯃꯇꯝ ꯑꯗꯨ ꯀꯕꯣꯒꯤ ꯅꯤꯡꯊꯧꯕꯒꯤꯗꯧꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯈꯨꯠꯀꯟ ꯄꯥꯡꯒꯜꯂꯝꯃꯤ ꯃꯥꯒꯤ ꯅꯨꯡꯁꯤ ꯍꯩꯇꯕ ꯑꯃꯁꯨꯡ ꯃꯅꯤꯡ ꯃꯈꯥ ꯇꯝꯕ ꯊꯧꯗꯧꯅ ꯑꯁꯥꯝ ꯖꯦꯟꯇꯤꯌꯥꯅ ꯆꯤꯡꯕ ꯃꯐꯝꯁꯤꯡꯗ ꯂꯣꯏꯅ ꯃꯤꯄꯥꯏꯅꯔꯦ ꯃꯇꯝ ꯑꯗꯨ ꯂꯥꯟꯗ ꯃꯥꯏꯊꯤꯕ ꯂꯩꯄꯥꯛ ꯑꯗꯨꯗꯤ ꯑꯉꯝꯕꯅ ꯃꯅꯤꯡ ꯇꯧꯕꯒꯤ ꯆꯠꯅꯕꯤ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯤꯍꯥꯠ ꯃꯤꯄꯨꯟꯅ ꯆꯤꯡꯕ ꯇꯝꯊꯤꯕ ꯊꯧꯗꯧ ꯇꯧꯕꯗ ꯀꯕꯣꯒ ꯂꯝꯕꯥ ꯂꯩꯔꯝꯗꯦ ꯍꯥꯏꯔꯤꯕ ꯂꯝꯁꯤꯡ ꯑꯁꯤꯗꯤ ꯀꯕꯣꯒꯤ ꯂꯣꯏ ꯑꯣꯏꯔꯕꯃꯛꯇꯗ ꯃꯥꯒꯤ ꯃꯅꯤꯡ ꯇꯧꯕ ꯁꯥꯖꯠꯅ ꯃꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯅꯔꯦ ꯁꯦꯟ ꯄꯥꯏꯕ ꯃꯤ ꯂꯩꯕ ꯀꯤꯅꯔꯦ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯗ꯭ꯔꯦ ꯀꯕꯣ ꯂꯥꯟꯃꯤꯁꯤꯡꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯃꯈꯣꯏꯒꯤ ꯌꯥꯀꯥ ꯃꯇꯨꯡ ꯏꯟꯗꯕ ꯃꯤ ꯑꯗꯨ ꯃꯅꯤꯡ ꯇꯝꯅ ꯍꯥꯠꯄ ꯇꯨꯞꯄꯅ ꯆꯤꯡꯕ ꯍꯧꯔꯛꯂꯦ ꯂꯣꯏ ꯑꯣꯏꯅ ꯂꯩꯔꯤꯕ ꯅꯤꯡꯊꯧꯁꯤꯡ ꯑꯗꯨ ꯂꯩꯖꯩ ꯍꯥꯏꯕꯗ ꯃꯉꯥꯏꯔꯦ ꯀꯕꯣ ꯅꯤꯡꯊꯧꯁꯤꯡꯒꯤ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯚꯒꯤꯗꯧ ꯑꯁꯤꯁꯨ ꯃꯁꯥꯕꯨ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯃꯥꯅ ꯇꯧꯕ ꯊꯕꯛꯇ ꯃꯤ ꯀꯅꯥꯒꯤꯁꯨ ꯋꯥ ꯆꯪꯐꯝ ꯂꯩꯇꯕ ꯂꯥꯏꯅ ꯊꯥꯔꯛꯄ ꯑꯣꯏꯅ ꯈꯜꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯕ꯭ꯔꯤꯇꯤꯁ ꯁꯔꯀꯥꯔꯗꯤ ꯚꯥꯔꯠꯀꯤ ꯃꯐꯝ ꯄꯨꯝꯅꯃꯛ ꯂꯣꯏ ꯆꯜꯂꯒ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯂꯝ ꯃꯆꯦꯠ ꯑꯁꯤꯗꯪ ꯆꯟꯗꯗꯨꯅ ꯂꯩꯔꯤ ꯀꯕꯣꯒꯤ ꯃꯅꯤꯡ ꯇꯧꯕ ꯁꯥꯖꯠ ꯑꯁꯤ ꯕ꯭ꯔꯤꯇꯤꯁꯅ ꯈꯨꯗꯨꯝ ꯆꯟꯕ ꯂꯝꯗ ꯇꯧꯔꯨꯕꯁꯨ ꯌꯥꯎꯕꯅ ꯃꯇꯝ ꯃꯇꯝꯗ ꯅꯨꯡꯉꯥꯏꯅꯗꯕ ꯇꯣꯏꯅ ꯊꯣꯛꯈꯤ ꯕ꯭ꯔꯤꯇꯤꯁꯁꯤꯡ ꯑꯁꯤ ꯃꯇꯝ ꯑꯗꯨꯃꯛꯇꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯂꯝꯁꯤꯡ ꯑꯁꯤ ꯈꯨꯗꯨꯝ ꯆꯟꯅꯕꯒꯤ ꯑꯁꯥ ꯇꯧꯗꯅ ꯃꯈꯣꯏꯅ ꯂꯣꯏ ꯆꯜꯂꯤꯕ ꯂꯝꯁꯤꯡ ꯑꯗꯨ ꯃꯔꯥ ꯆꯦꯠꯅ ꯏꯪꯅ ꯊꯝꯅꯕꯒꯤꯗꯃꯛ ꯁꯥꯁꯟ ꯅꯤꯡꯊꯤꯅ ꯇꯧꯕ ꯃꯇꯝꯅꯤ ꯆꯪꯖꯐꯝ ꯊꯤꯕ ꯃꯤꯕꯨ ꯃꯈꯣꯏꯅ ꯄꯥꯟꯕ ꯂꯝꯗ ꯂꯩꯍꯜꯂꯝꯃꯤ ꯑꯗꯨꯅ ꯀꯕꯣꯅ ꯑꯣꯠ ꯅꯩꯕꯗ ꯈꯥꯡꯕ ꯉꯝꯗꯕ ꯃꯤꯁꯤꯡꯅ ꯕ꯭ꯔꯤꯇꯤꯁꯅ ꯄꯥꯟꯕ ꯂꯝꯗ ꯆꯦꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯀꯕꯣ ꯅꯤꯡꯊꯧꯕꯒꯤꯗꯧꯅ ꯃꯅꯤꯡ ꯇꯧꯅ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯤ ꯐꯥꯕ ꯑꯃꯗꯤ ꯍꯥꯠꯄꯗ ꯌꯥꯅꯤꯡꯗꯕ ꯎꯠꯇꯨꯅ ꯈꯦꯇ꯭ꯔꯤꯕꯨꯔꯣꯟ ꯇꯥꯟꯕ ꯃꯥꯅ ꯅꯨꯡꯉꯥꯏꯇꯕ ꯃꯤꯁꯤꯡꯕꯨ ꯆꯪꯖꯐꯝ ꯄꯤꯕ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯕ꯭ꯔꯤꯇꯤꯁꯀꯤ ꯂꯝꯗ ꯃꯅꯤꯡ ꯇꯧꯅ ꯆꯠꯄ ꯊꯤꯡꯕ ꯑꯁꯤꯒꯨꯝꯕ ꯊꯧꯗꯧꯁꯤꯡ ꯑꯁꯤ ꯇꯣꯏꯁꯤꯜꯂꯛꯂꯕꯗ ꯁꯥꯍꯦꯕꯁꯤꯡꯅ ꯃꯥꯕꯨ ꯎꯁꯤꯠꯇꯕꯒꯤ ꯉꯝꯈꯩ ꯌꯧꯔꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯇꯥꯟꯊꯣꯛꯈ꯭ꯔꯒꯦ ꯍꯥꯏꯅ ꯃꯕꯨꯛꯅꯤꯡꯗ ꯂꯦꯞꯂꯦ ꯁꯣꯝꯗꯅ ꯕ꯭ꯔꯤꯇꯤꯁꯁꯤꯡ ꯑꯁꯤ ꯄꯣꯔꯇꯨꯒꯦꯁ ꯍꯥꯏꯕ ꯃꯈꯣꯏꯒꯨꯝꯅ ꯂꯂꯣꯟꯕ ꯂꯥꯛꯄ ꯀꯥꯡꯕꯨ ꯑꯗꯨꯒ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯃꯔꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯔꯝꯗꯦ ꯑꯗꯨꯅ ꯄꯣꯔꯇꯨꯒꯦꯁꯁꯤꯡ ꯑꯁꯤ ꯚꯒꯤꯗꯧꯒꯤ ꯑꯁꯥꯎꯕꯗ ꯊꯧꯊꯣꯡꯕꯇ ꯅꯠꯇꯅ ꯂꯥꯟꯃꯤꯁꯤꯡꯗ ꯑꯅꯧꯕ ꯃꯑꯣꯡꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯤꯗꯨꯅ ꯆꯥꯎꯈꯠꯄ ꯃꯑꯣꯡꯒꯤ ꯂꯥꯟ ꯃꯇꯧꯁꯨ ꯇꯝꯕꯤꯔꯦ ꯚꯒꯤꯗꯧꯁꯤ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯍꯩꯁꯤꯡꯕ ꯑꯗꯨ ꯎꯕꯗ ꯚꯥꯔꯠꯇ ꯂꯝꯕꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯕ꯭ꯔꯤꯇꯤꯁ ꯇꯥꯟꯊꯣꯛꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯕ ꯍꯧꯒꯠꯂꯦ ꯀꯨꯠꯅꯤꯇꯤꯗ ꯍꯩꯁꯤꯡꯂꯕ ꯁꯥꯍꯦꯕꯁꯤꯡꯁꯨ ꯑꯔꯣꯟꯕ ꯗꯨꯠꯀꯤ ꯃꯆꯤꯟꯗꯒꯤ ꯀꯕꯣ ꯅꯤꯡꯊꯧꯅ ꯇꯧꯔꯤꯕꯁꯤ ꯈꯪꯗꯨꯅ ꯂꯥꯟꯃꯤ ꯄꯩꯁꯤꯟꯕ ꯍꯧꯔꯦ ꯑꯗꯨꯃꯛꯄꯨ ꯌꯥꯔꯤꯕ ꯃꯈꯩ ꯂꯥꯟ ꯊꯣꯛꯅꯗꯅꯕ ꯋꯥꯈꯜ ꯇꯧꯔꯝꯃꯤ ꯒꯝꯚꯤꯔꯁꯤꯡꯗꯤ ꯅꯥꯀꯜ ꯑꯅꯤꯃꯛꯅ ꯇꯧꯅꯔꯤꯕ ꯊꯧꯔꯥꯡꯁꯤꯡ ꯎꯗꯨꯅ ꯂꯥꯟꯕꯨ ꯊꯣꯛꯂꯕꯗꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯂꯝ ꯃꯆꯦꯠ ꯑꯁꯤꯁꯨ ꯕ꯭ꯔꯤꯇꯤꯁꯅ ꯂꯣꯏ ꯆꯟꯈꯤꯕ ꯇꯥꯔꯦ ꯍꯥꯏꯕ ꯈꯪꯂꯦ ꯑꯗꯨꯅ ꯚꯒꯤꯗꯧꯅ ꯍꯥꯟꯅꯒꯤ ꯌꯦꯛꯅꯕꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯇꯨꯅ ꯃꯔꯨꯞꯀꯤ ꯋꯥꯈꯜꯗ ꯂꯩꯅꯁꯤ ꯍꯥꯏꯕ ꯌꯥꯕ ꯊꯣꯛꯂꯕꯗꯤ ꯁꯥꯍꯦꯕꯀꯤ ꯃꯥꯌꯣꯛꯇ ꯇꯧꯒꯗꯧꯔꯤꯕ ꯂꯥꯟ ꯑꯁꯤꯗ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯅ ꯈꯪꯍꯟꯈꯤ ꯑꯗꯨꯕꯨ ꯂꯧꯁꯤꯡ ꯊꯦꯟꯕ ꯚꯒꯤꯗꯧꯅ ꯃꯤꯆꯦꯟ ꯑꯣꯏꯗꯨꯅ ꯃꯤꯒꯤ ꯂꯝꯗ ꯇꯥꯡꯗꯨꯅ ꯂꯩꯕ ꯃꯤꯒ ꯃꯔꯨꯞꯀꯤ ꯐꯤꯕꯝꯗ ꯂꯩꯅꯕꯗꯤ ꯆꯣꯞꯄꯤ ꯍꯥꯏꯗꯨꯅ ꯌꯥꯔꯛꯇ꯭ꯔꯦ ꯃꯥꯅ ꯃꯍꯦꯜꯂꯦ ꯍꯥꯏꯕ ꯅꯥꯄꯟꯗꯒꯤ ꯃꯤꯆꯦꯟ ꯑꯣꯏꯗꯨꯅ ꯀꯁꯥꯔ ꯂꯩꯄꯥꯛꯇ ꯂꯩꯔꯤꯕ ꯅꯤꯡꯊꯧ ꯃꯆꯥ ꯄꯨꯝꯅꯃꯛ ꯂꯣꯏ ꯑꯣꯏꯅ ꯊꯨꯅ ꯀꯕꯣꯗ ꯃꯀꯣꯛ ꯅꯣꯟꯖꯗ꯭ꯔꯕꯗꯤ ꯂꯥꯟꯃꯤ ꯊꯥꯔꯛꯇꯨꯅ ꯂꯣꯏꯅ ꯐꯍꯟꯒꯅꯤ ꯍꯥꯏꯅ ꯈꯪꯍꯜꯂꯦ ꯃꯁꯤꯗ ꯚꯒꯤꯗꯧꯅ ꯌꯥꯔꯛꯇ꯭ꯔꯤꯕ ꯑꯁꯤ ꯃꯩꯇꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯍꯥꯏꯕ ꯌꯥꯏ ꯀꯁꯥꯔꯗ ꯆꯦꯟꯗꯨꯅ ꯂꯩꯈꯤꯕ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡ ꯆꯧꯔꯖꯤꯠ ꯃꯥꯔꯖꯤꯠ ꯑꯃꯁꯨꯡ ꯒꯝꯚꯤꯔꯁꯤꯡ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯅꯤꯄꯨꯔ ꯅꯤꯡꯇꯝꯅꯕ ꯍꯣꯠꯅꯅꯤꯡꯕ ꯉꯥꯛꯇꯅꯤ ꯃꯈꯣꯏꯁꯤꯡꯁꯤꯒꯤ ꯃꯔꯛꯇ ꯒꯝꯚꯤꯔꯁꯤꯡꯅ ꯃꯔꯧꯁꯤꯡ ꯇꯨꯡꯒꯤ ꯄꯣꯃꯤꯠ ꯎꯕ ꯑꯃꯁꯨꯡ ꯁꯤꯕ ꯀꯤꯗꯕꯗ ꯄꯨꯝꯍꯦꯟ ꯍꯦꯜꯂꯤ ꯀꯁꯥꯔ ꯂꯩꯄꯥꯛ ꯑꯁꯤ
Macin manao ahum asina lingzen manadabadagi matam khara mathum marang horurabaso Gambir Singh na taisinanaba honabadagi mahai yanakhi. Somda khuntak lansi oiduna leiraba Manipur asi lehau phaba lamda hoba upanbo makhong thengna kakthallabaso amuk thuna yening hunbagom anauba yening holakle. Gambir Singhgi macha thokpa Gourachandra kaubana hama leirami. Mahakasi Manipur wang malana chen mangamba mita oirabaso Maraibakna awaba tarabada thadoktuna chatpa pamdaduna chingda haigatuna leirami. Mana mamanaba thawai soklaba naharon khara hogduna kabo khangandana khunda chalaga awanagi mateng yamna pangkhi. Makhoi adu kabogi tamthiraba thodausigii laman khumnaba thabak paiba hogale. Bagidauna thoklagadoriba lana sigi lalong sinbada Imphalda akhannaba lanmi khara lengdana thamlabade Thadok Thajinda Kudong Chaba Hengani haina khanduna kabo lanmi lising taruk thamnaba yathang piki. Makhoi sing adugi sena chanaba yambade kabodagi hek tharai. Gourachandra gi kangbu adu mi chamarom sui. Makhoi adu saruk khara thokna khaidoklaga luchingba mamamna chingduna kharana chinglambida acha thak thinba lakpa kabo hanaba kharana Imphalda leiriba kabo lanmi singna joina thorakpada hatnaba sinakhi. Manipurna mi tadrabanina lau sing ubinaba leitaduna chaningai leitabagi awaba koknaba kabodagi munba potchaina chanaba setnaba oine. Yamna phangba thoklaga leita laira khanduna yenthoi. Makhoido mafam mayambada magi sintha pangthoknaidi haibabu nongmai yaudaba maramna thabak chathabada khara wana thoi. Maram asina awat pasi koknaba Gambir Singh da hairunaba khanare. Matam asi kasargi ningthau Gourachandra na leipak adu thadoktuna chenkhibadagi machin manau masen yanaduna Gambir Singh da ningthau gi thabak puhalle. Gambir Singh Gourachandra gi mayamba Krishnachandra ningthauna changjafam pikhibagi towimal kaudrabaso Gourachandra na mabu leipak miyam da ikaiba pikhibagi nungaitabane. Aduga Maitai kanglupna awaba tariba sigi khallubada kasar lebak asi miwa changdana matam khara makhutta thamlaga Maitai gi phibam khara pharaklaba matamda Gourachandra bu kausinduna ningthau ehange haina khanki. Aduna cheleiba Maitai punamak leifam chafam khangdriba makhai serjot asina pija pithak thamlaga ahanbada kasar leifam piki. Madudagi chalaktaba makhaina Sri Hatta thakhi. Sri Hatta ahanba changkhiba Maitai sing adu lammadugi agent sahebna chingnaduna leihandrabada serjot masa chatuna Maitai gi khudong thiraba matam masida matam kharadangi changjafam thirakpani. Leipak irang haunabagi damak natte haijarubadagi sathok chasin tawbada apanba leikhide. Saheb adu Gambir Singh ga mari makhong thinaduna wari sanabadagi magi pukchel khangduna chanaba marup oikhe. Gourachandra kasarda laktuna Gambir Singh ga unare. Gambir Singh asi manungi mi thamduna kabogi achet akom amasung Maitaina oiriba phibamgi pau tattana lauba maramna naharol singna tawriba adu taduna yamna unaningna leirambaga mata chanare. Gourachandra na hangatpa pumnamak taraga thagattuna hairei. Nakhoina tawriba adu phakraba potni. Aina honariba sisu Manipur bo kabogi makuttagi handokpa ngamnaba laibak yengmani. Sri Govindagi kripa leirabadi aikhoina ningiba si pangkuidi kuiroi daure. Nakhoidi mi kaya sure. Gourachandra na nanai khoi mi chama surambadagi mangadi yegnabagi nongmaina panduna sikre. Nanai singa taisu yauge haiduna lakpade phana yamna le. Khulai watpasina khudong icha chadre. Nongmai aphabasi pak hek phangde. Kangnaba Portuguese singdagi lona leiribane. Haujikta piba ngamgadoriba haibabo nongmai 12 dagi hena leitre. Masina taba
ꯍꯥꯟꯅ ꯁꯨꯅꯔꯝꯕ ꯈꯔꯁꯨ ꯂꯩ ꯀꯥꯟꯅꯒꯗꯧꯕ ꯂꯩꯔꯕꯗꯤ ꯃꯗꯨꯁꯨ ꯄꯨꯈꯣ ꯅꯈꯣꯏꯒꯤ ꯋꯥ ꯇꯥꯔꯒ ꯈꯔ ꯌꯥꯝꯅ ꯄꯤꯔꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯀꯦ ꯍꯤꯔꯥꯆꯟꯗ꯭ꯔꯅ ꯁ꯭ꯔꯤ ꯆꯔꯣꯟꯒꯤ ꯀ꯭ꯔꯤꯄꯥꯅꯤ ꯌꯥꯝꯅ ꯐꯔꯦ ꯑꯅꯧꯕ ꯅꯣꯡꯃꯩꯁꯤꯡꯅꯗꯤ ꯍꯦꯟꯅ ꯐꯩ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯒꯤꯗꯤ ꯐꯪꯉꯤꯕ ꯃꯈꯩ ꯀꯥꯟꯅꯕ ꯉꯥꯛꯇꯅꯤ ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯑꯁꯤ ꯊꯥꯏꯅꯒꯤ ꯅꯣꯡꯃꯩ ꯑꯁꯨꯕꯤ 19ꯗꯅꯤ ꯑꯁꯨꯝ ꯍꯥꯏꯅꯗꯨꯅ ꯅꯣꯡꯃꯩꯁꯤꯡ ꯑꯗꯨ ꯄꯨꯔꯒ ꯍꯤꯔꯥꯆꯟꯗ꯭ꯔ ꯃꯅꯤꯄꯨꯔꯗ ꯊꯣꯛꯈꯤ ꯍꯤꯔꯥꯆꯟꯗ꯭ꯔꯅ ꯃꯅꯤꯄꯨꯔꯗ ꯍꯦꯛ ꯊꯨꯡꯕꯒ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯄꯥꯂꯤ ꯅꯥꯏꯅ ꯅꯣꯡꯃꯩ ꯁꯤꯖꯤꯟꯅꯕ ꯇꯝꯅꯗꯨꯅ ꯃꯇꯝ ꯈꯔꯒꯤ ꯃꯅꯨꯡꯗ ꯈꯨꯠꯂꯣꯏꯅꯔꯦ ꯍꯥꯟꯅꯅ ꯁꯔꯤꯠ ꯁꯔꯥꯠ ꯑꯃꯁꯨꯡ ꯍꯨꯔꯥꯜꯂꯅꯥ ꯍꯩꯕꯒꯤ ꯃꯊꯛꯇ ꯅꯣꯡꯃꯩ ꯌꯥꯎꯔꯕꯅꯤꯅ ꯊꯕꯛ ꯌꯥꯝꯅ ꯄꯥꯡꯁꯤꯟꯕ ꯍꯦꯜꯂꯦ ꯀꯕꯣꯁꯤꯡꯗꯨ ꯊꯧꯁꯥꯔꯝꯗꯕꯗꯒꯤ ꯊꯧꯁꯥꯗꯕ ꯌꯥꯔꯛꯇ꯭ꯔꯦ ꯆꯥꯅ ꯊꯛꯅꯕ ꯄꯣꯠ ꯐꯪꯖꯤꯜꯂꯛꯇ꯭ꯔꯦ ꯆꯣꯏꯅ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯁꯤꯜꯂꯛꯇ꯭ꯔꯦ ꯑꯁꯤꯅ ꯃꯩꯇꯩ ꯗꯥꯀꯨ ꯐꯥꯅꯕ ꯀꯣꯏꯊꯤ ꯊꯤꯕ ꯂꯥꯛꯅꯔꯦ ꯁꯣꯝꯗ ꯃꯩꯇꯩ ꯗꯥꯀꯨꯁꯤꯡ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯇꯨꯅ 200ꯔꯣꯝ ꯁꯨꯖꯤꯜꯂꯛꯂꯦ ꯀꯕꯣꯅ ꯈꯨꯗꯣꯡꯊꯤꯕꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯒꯝꯚꯤꯔꯁꯤꯡꯁꯨ ꯈꯨꯠꯂꯥꯏ ꯋꯥꯠꯇꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯂꯦ ꯁꯨꯕꯣꯜ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯐꯣꯡꯅ ꯃꯄꯥꯟꯒ ꯊꯣꯛꯄ ꯌꯥꯗ꯭ꯔꯦ ꯀꯕꯣꯒꯤ ꯃꯤꯆꯪ ꯆꯪꯗꯨꯅ ꯄꯥꯎ ꯄꯤꯕ ꯃꯤꯁꯤꯡꯒꯤ ꯃꯌꯨꯝ ꯃꯩ ꯊꯥꯗꯨꯅ ꯃꯄꯣꯠ ꯃꯆꯩ ꯃꯨꯜꯂꯦ ꯍꯦꯟꯗꯣꯛꯄ ꯃꯤ ꯈꯔꯗꯤ ꯍꯥꯠꯄꯁꯨ ꯌꯥꯎꯈ꯭ꯔꯦ ꯏꯝꯐꯥꯜꯗ ꯃꯩꯇꯩ ꯗꯥꯀꯨꯁꯤꯡꯒꯤ ꯂꯣꯠꯐꯝ 3-4 ꯂꯩꯔꯝꯃꯦ ꯅꯣꯡꯃ ꯀꯕꯣꯒꯤ ꯄꯥꯎ ꯄꯤꯕ ꯅꯨꯄꯥ ꯑꯃꯅ ꯇꯝꯗꯨꯅ ꯀꯕꯣꯁꯤꯡ ꯑꯗꯨ ꯂꯥꯡꯒꯣꯜ ꯆꯤꯡꯊꯛꯇ ꯗꯥꯀꯨꯁꯤꯡꯒꯤ ꯂꯣꯠꯐꯝ ꯑꯣꯏꯔꯤ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯇꯥꯔꯦ ꯄꯥꯎ ꯄꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯊꯪꯒꯩ ꯁꯦꯡꯕ ꯃꯐꯝꯗꯤ ꯈꯪꯗꯗꯨꯅ ꯑꯁꯤꯃꯛꯇꯗꯅꯤ ꯍꯥꯏꯕꯗꯤ ꯉꯝꯗ꯭ꯔꯦ ꯀꯕꯣꯁꯤꯡ ꯑꯗꯨ ꯃꯇꯨꯡ ꯅꯣꯡꯃ ꯀꯣꯟꯕꯗ ꯁꯦꯅꯥꯄꯇꯤꯒꯤ ꯌꯥꯊꯪ ꯃꯇꯨꯡꯏꯟꯅ ꯆꯥꯎꯃꯨꯡꯀꯦꯜ ꯍꯥꯏꯕ ꯁꯔꯗꯥꯔ ꯑꯃꯒꯤ ꯃꯈꯥꯗ ꯀꯕꯣ ꯂꯥꯟꯃꯤ 500 ꯊꯥꯗꯨꯅ ꯗꯥꯀꯨꯁꯤꯡ ꯐꯥꯔꯨꯅꯕ ꯊꯧꯔꯥꯡ ꯇꯧꯈꯤ ꯗꯥꯀꯨꯁꯤꯡꯁꯨ ꯀꯕꯣꯒꯤ ꯃꯤ ꯁꯥꯖꯤꯟꯅꯗꯨꯅ ꯃꯈꯣꯏꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯄꯥꯎ ꯄꯤꯕ ꯃꯤ ꯂꯩꯔꯝꯃꯤ ꯃꯈꯣꯏꯅ ꯇꯝꯗꯨꯅ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯗ ꯂꯥꯛꯀꯗꯧꯔꯤꯕ ꯀꯕꯣꯁꯤꯡꯒꯤ ꯃꯔꯣꯟ ꯄꯨꯝꯅꯃꯛ ꯈꯪꯂꯕꯗ ꯃꯩꯇꯩ ꯗꯥꯀꯨꯁꯤꯡ ꯍꯌꯦꯡ ꯇꯧꯒꯗꯕ ꯊꯕꯛ ꯁꯤꯟꯅꯅꯕꯒꯤꯗꯃꯛ ꯍꯤꯔꯥꯆꯟꯗ꯭ꯔꯗ ꯑꯊꯨꯕ ꯄꯥꯎ ꯊꯥꯔꯦ ꯗꯥꯀꯨꯁꯤꯡꯒꯤ ꯃꯔꯛꯇ ꯍꯤꯔꯥꯆꯟꯗ꯭ꯔ ꯙꯔꯃꯁꯤꯡ ꯕꯤꯖꯣꯏ ꯇꯣꯝꯄꯣꯛ ꯑꯁꯤꯅꯆꯤꯡꯕ ꯃꯤ ꯈꯔꯅ ꯂꯨꯆꯤꯡꯉꯝꯃꯤ ꯃꯌꯥꯝ ꯇꯤꯟꯅꯗꯨꯅ ꯈꯟꯅꯕꯗ ꯙꯔꯃꯁꯤꯡ ꯑꯁꯤ ꯀꯕꯣ ꯂꯣꯟ ꯌꯥꯝꯅ ꯁꯦꯡꯅ ꯊꯣꯛꯄ ꯑꯃꯁꯨꯡ ꯁꯛꯇꯥꯁꯨ ꯀꯕꯣ ꯃꯥꯟꯕ ꯃꯔꯝꯅ ꯑꯆꯥ ꯑꯊꯛ ꯊꯤꯟꯕ ꯂꯥꯛꯄꯗꯒꯤ ꯃꯩꯇꯩꯅ ꯐꯥꯍꯧꯕ ꯀꯕꯣ ꯁꯥꯗꯨꯅ ꯍꯌꯦꯡ ꯀꯕꯣ ꯂꯥꯟꯃꯤꯁꯤꯡꯅ ꯍꯦꯛ ꯊꯣꯛꯂꯛꯄꯗ ꯎꯒꯗꯕ ꯃꯐꯝꯗ ꯂꯩꯅꯕ ꯁꯤꯟꯅꯔꯦ ꯑꯗꯨꯒ ꯕꯤꯖꯣꯏꯕꯨꯅ ꯙꯔꯃꯁꯤꯡ ꯇꯥꯟꯅꯔꯛꯄ ꯗꯥꯀꯨ ꯁꯥꯅꯕ ꯊꯧꯔꯥꯡ ꯇꯧꯍꯜꯂꯦ ꯅꯣꯡꯉꯥꯜꯂꯕꯗ ꯀꯕꯣ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯂꯥꯡꯒꯣꯟ ꯇꯝꯅ ꯆꯠꯀꯗꯕꯒꯤ ꯊꯣꯛꯅꯔꯛꯂꯦ ꯆꯥꯎꯃꯨꯡꯀꯦꯜ ꯁꯔꯗꯥꯔ ꯑꯗꯨ ꯕꯤꯖꯣꯏꯒ ꯀꯕꯣ ꯁꯥꯔꯤꯕ ꯙꯔꯃꯁꯤꯡꯒ ꯏꯟꯅꯔꯝꯕ ꯑꯗꯨꯗꯒꯤ ꯃꯌꯥꯝꯗꯨ ꯊꯣꯛꯂꯛꯄ ꯎꯕꯗ ꯕꯤꯖꯣꯏꯅ ꯀꯤꯗꯨꯅ ꯆꯦꯟꯈꯤꯕꯗ ꯎꯕꯗ ꯂꯥꯟꯃꯤ ꯈꯔꯗ ꯇꯥꯂꯨ ꯆꯦꯟꯈ꯭ꯔꯤꯕꯁꯦ ꯃꯩꯇꯩ ꯃꯥꯜꯂꯦ ꯍꯥꯏꯔꯝꯃꯒ ꯙꯔꯃꯁꯤꯡꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯦ ꯙꯔꯃꯁꯤꯡ ꯏꯟꯅꯔꯨꯕꯗꯨꯒꯤ ꯋꯥꯗꯨꯅ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯅ ꯁꯤꯔꯝꯒꯅꯤꯗ ꯃꯌꯥꯝ ꯊꯦꯡꯅꯔꯝꯗ꯭ꯔꯕꯗꯤ ꯊꯋꯥꯏ ꯁꯣꯏꯗꯅ ꯃꯥꯡꯂꯝꯒꯅꯤ ꯅꯪꯕꯨ ꯑꯩꯈꯣꯏꯒꯤ ꯀꯕꯣ ꯅꯠꯇ꯭ꯔꯥ ꯙꯔꯃꯁꯤꯡꯅ ꯆꯥꯎꯃꯨꯡꯀꯦꯜꯒꯤ ꯐꯤꯖꯦꯠ ꯎꯕꯗ ꯁꯔꯗꯥꯔꯅꯤ ꯍꯥꯏꯕ ꯈꯪꯗꯨꯅ ꯁꯔꯗꯥꯔ ꯅꯅꯥꯏ ꯑꯩꯍꯥꯛ ꯀꯕꯣꯅꯤ ꯆꯦꯟꯈ꯭ꯔꯤꯕꯗꯨꯗꯤ ꯀꯅꯥꯅꯣ ꯁꯔꯗꯥꯔꯅ ꯍꯪꯉꯤ ꯙꯔꯃꯁꯤꯡꯅ ꯅꯅꯥꯏꯁꯤꯡ ꯃꯩꯇꯩ ꯗꯥꯀꯨꯁꯤꯡꯅꯤ ꯅꯪꯗꯤ ꯂꯥꯟꯃꯤꯁꯨ ꯃꯥꯟꯗꯦ ꯀꯔꯝ ꯇꯧꯔꯤꯕ ꯖꯥꯠꯅꯣ ꯅꯅꯥꯏ ꯑꯩꯍꯥꯛ ꯃꯌꯥꯝꯒꯤ ꯑꯆꯥ ꯑꯊꯛ ꯊꯤꯟꯕ ꯀꯕꯣꯗꯒꯤ ꯂꯥꯛꯆꯕ ꯀꯥꯡꯕꯨꯅꯤ ꯆꯤꯡ ꯌꯧꯔꯛꯄ ꯃꯇꯝꯗ ꯅꯅꯥꯏꯁꯤꯡ ꯈꯔ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯣꯔꯛꯇꯨꯅ ꯅꯅꯥꯏ ꯑꯩꯈꯣꯏꯒꯤ ꯀꯥꯡꯕꯨꯁꯤꯡ ꯂꯣꯏꯅ ꯍꯥꯠꯂꯒ ꯅꯅꯥꯏ ꯑꯩꯕꯨꯅ ꯐꯥꯗꯨꯅ ꯃꯈꯣꯏꯒꯤ ꯂꯥꯡꯒꯣꯜ ꯍꯥꯏꯕꯗꯨꯗ ꯊꯕꯛ ꯁꯤꯖꯤꯟꯅꯩ ꯉꯥꯏꯈꯣ ꯅꯪꯕꯨ ꯂꯥꯡꯒꯣꯜꯗ ꯂꯩ ꯍꯥꯏꯕ ꯃꯈꯣꯏꯒꯤ ꯂꯣꯠꯐꯝ ꯑꯗꯨꯗꯔꯥ ꯃꯥꯅꯤ ꯁꯔꯗꯥꯔ ꯅꯅꯥꯏ ꯑꯩꯍꯥꯛꯄꯨ ꯃꯗꯨꯗ ꯊꯥ 2ꯔꯣꯝ ꯐꯥꯗꯨꯅ ꯊꯕꯛ ꯁꯤꯖꯤꯟꯅꯔꯝꯕꯗꯒꯤ ꯉꯔꯥꯡꯗꯤ ꯆꯦꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯗꯨꯅ ꯁꯔꯗꯥꯔ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯑꯁꯣꯝꯗ ꯆꯦꯜꯂꯛꯄꯅꯤ ꯅꯨꯃꯤꯗꯥꯡꯗꯒꯤ ꯂꯣꯠꯇꯨꯅ ꯆꯦꯜꯂꯛꯄꯗ ꯅꯅꯥꯏꯁꯤꯡ ꯈꯪꯅꯔꯛꯇꯨꯅ ꯇꯥꯟꯅꯔꯛꯄꯗꯒꯤ ꯇꯧꯔꯝꯃꯤꯕ ꯑꯁꯤꯅꯤ ꯁꯔꯗꯥꯔ ꯑꯩꯈꯣꯏ ꯊꯦꯡꯅꯔꯝꯗ꯭ꯔꯕꯗꯤ ꯅꯅꯥꯏ ꯑꯩ ꯁꯣꯏꯗꯨꯅ ꯁꯤꯔꯝꯒꯗꯕꯅꯤ ꯑꯣ ꯅꯪ ꯎꯅꯕꯁꯤ ꯌꯥꯝꯅ ꯐꯔꯦ ꯑꯩꯈꯣꯏꯁꯨ ꯃꯩꯇꯩ ꯗꯥꯀꯨꯁꯤꯡꯒꯤ ꯂꯣꯠꯐꯝ ꯊꯤꯕ ꯂꯥꯡꯒꯣꯟ ꯆꯤꯡ ꯇꯝꯅ ꯆꯠꯂꯤꯕꯅꯤ ꯅꯪꯗꯤ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯑꯗꯨꯗꯤ ꯈꯪꯕ꯭ꯔꯥ ꯙꯔꯃꯁꯤꯡꯅ ꯈꯪꯖꯩ ꯅꯅꯥꯏꯁꯤꯡꯅ ꯂꯩꯔꯤꯕꯗꯨ
ꯁꯣꯡꯈ꯭ꯔꯕ ꯂꯣꯛꯅꯨꯡꯗꯅꯤ ꯂꯝꯕꯤꯒ ꯂꯩꯕ ꯄꯣꯠ ꯅꯠꯇꯦ ꯁꯔꯗꯥꯔ ꯈꯣꯏꯅ ꯂꯦꯡꯕꯗꯤ ꯈꯔ ꯋꯥꯕ ꯇꯥꯏ ꯋꯥꯖꯁꯅꯨ ꯋꯥꯔꯕꯁꯨ ꯋꯥꯅ ꯐꯥꯔꯨꯗꯕ ꯌꯥꯗ꯭ꯔꯦ ꯅꯪꯁꯨ ꯂꯝꯖꯤꯡꯕꯒꯤ ꯃꯅꯥ ꯆꯥꯎꯅ ꯄꯤꯒꯗꯧꯔꯤꯕꯅꯤ ꯗꯥꯀꯨꯁꯤꯡ ꯐꯥꯔꯒ ꯂꯣꯏꯅ ꯍꯥꯠꯇꯣꯛꯇꯕ ꯌꯥꯗ꯭ꯔꯦ ꯀꯕꯣꯁꯤꯡ ꯑꯗꯨ ꯙꯔꯃꯁꯤꯡꯅ ꯂꯝꯖꯤꯡꯗꯨꯅ ꯈꯔ ꯆꯠꯂꯒ 아더 우리바 콩람비 마사 시기 마뚱인나 카라 잘라가 아송바 마팜 마마다 마코이기 레이팜도 액다 마레이레 사다나 아두디 까칼로 란미사 싱어시 까가도리바니 얌나 쩍셜로 란미싱어도 바랭오이나 찡 까르바 마탐다 धर्मसिंहदो लंबी नाकंद लेरिबा सोंग मफम अमदा मसक उखिद्रे सादारना लमजिंगबा नंगबु कदोमदनो हाइनरिंगे यसिदा मथक्तगी नुंगजाव मयाम अमा वंथरक्ले लंबीदो थैदोके तौबदा नाकन अनीदगी नुंग तेन अमसुंग नोंगमै तत्तना कापसिलक्तुना थैदोकपा याद्रे लानमीसिंगदो सिरे सिरे हाइना लाउनरक्ले लोइना सिबा तारे कमदौनी ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯂꯩꯔꯤꯕ ꯑꯗꯨꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯦꯡꯊꯣꯛꯄ ꯌꯥꯗ꯭ꯔꯦ ꯁꯔꯗꯥꯔ ꯑꯗꯨꯒ ꯃꯤ 150ꯔꯣꯝ ꯁꯤꯔꯦ ꯑꯁꯣꯛꯄꯁꯨ ꯐꯅ ꯌꯥꯝꯅ ꯌꯥꯎꯔꯦ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯂꯥꯎꯅꯔꯛꯂꯦ ꯃꯗꯨꯗ ꯃꯁꯛ ꯎꯗꯕ ꯗꯥꯀꯨꯁꯤꯡꯅ ꯅꯈꯣꯏꯅ ꯇꯧꯈꯤꯕ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯉꯣ ꯍꯥꯂꯨ ꯅꯨꯡꯁꯤꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ कबोसिंग अदुना अखोइना लानमने थवाइददि कनबियो हाइना हन्ना हन्ना हाइजरक्लबदा हाइना असिबा मी फना यामने यामसिलक्ले सोक्तबा मीदि अमत्त यावसिलक्त्रे मैतैगी मरक्तसो लेबाक मचा सा यंगहैद्रे तौरिबसे मखोइना हिंसा याइतंबगी थौदौ तौबगे मखोइ अयामबदि सिरे मसा सोक्तबदि कनासु याउद्रे हिंगलिबा यांखै हुम्फु असिददि कनबिरसिदा मयामदो फरे फरे हैनरबदा हिराचंद्रना ऐखोय मैतैदि नखोयगुमना मिनुंगसी खंगदब जात नत्ते नथवाई हिंगनिंगलबदे नखुत्ता पाइरिबा नोंमैसिंग अदो थादो लानमी खरदो खुलाई थादोक्लबदा लुमदुना लेरम्मिबा मैतैसिंग अदो मपान थोरक्ले असुमना कबो चमगागी मनुंगदा यांखै हुम्फुदंगदि मथवाई कनबिखि मसिगी मतुंग नुमित 10 कोनबदा सिरजुत गंभीर सिंह कबो लानमी सादुना कबोगी अचेत अकोम येंगनबा मणिपुरदा लेंगथोरक्लमी हवा लानमी मरक्तसु सिरजुत असिगी मी लेबना मखोयगी खुजिन्ना इम्फालगी लानबन मनुंगदा नुमित निनी हुमनी लेदुना कबोगी अचत अकोम अमसुंग खंगनिंग वा पुनमक खंगखे अदुदगी मैतै नहारोन सिंगना तौरिबादु येंगदुना मखोयगी मरक्ता मतम खरा लेरमी मणिपुरना खुंताक लानसीदुना युमजाव पुरा अमसुंग दलान लेतेंग अमखुन पुनमक उवागी सोंगलब जंगल लोइरिबा मतवद उरगा गंभीर सिंह तारकदौरबा मित केपी कन्ना खांब लाकनखी गंभीर सिंह मरैबाक निंगबगी मंगाल तसेंगना तारबा माइथोंग अदु लैथोक्तुना पी खांबलक्नबदु थौगल चटलिबा नहासिंग अदुना उरगा मखोइसु मपी चदुम चदुम सिंथखी गंभीर सिंहना इनाउसा फिबम बसुमना लेगदबसे पंकुइदि कुइररोइद्रा हाइना खल्ले अपंग कबो सिंह असे मखोइदगी हेन खुदकन पांगनब ब्रिटिश का लान सोकनगदौबगी कन्न थौरांग तौखले मिसिंगसु यामदब अखोइगेदे तांजा सिदा मिखा पोलिबसी कोकनबा लंबी थिहौबा हाइबदो मंगाइरे साहेब सिंगदा कबोना अरौ लांगिबासी फना कुइरबने अदुबो ब्रिटिश सिंगना खुमांग चौसिन निंगदबदगी कबोना हाना खुलाई थारक पंगाइदुना लेरकपनी हौजेक्ते मधु थोकदौरे धर्म सिंगना नराई सिंह साहेब कांबुगी मपांगल असुक कल्लगा
kabona tawriba punamakta khu senbadagi hena karisu tawdribasi phanangai Gambir Singhna makhoi asi kutniti da yamna hei singlaba jatne maitai wahaida chasin nada sakhom chau yengsinada mitlauba haibado makhoi gi thodawne aron mami thamduna leipak punamakna tawribasi ikhangda khangibane lan thoklagadawre haibasi hana khangduna makhoi gi michang phawba hana khanduna thamlabane matam chafatri haiduna haidoktabatani aikhoi asi matam kuina kaboga yengthinaraklaba aduga mahakna su munna khangba kangbuni makhoi gi michangda lephange haina khalli aisho madugi tanja yengduna lairibani bijoina nana aikhoi ga sa haibabo sirjutni maitai ponamakna yengnaribasi sirjut tabuni sirjut asina kasarda maitai gi damakta tawriba punamak manipurda lairiba maitai lising ahum mari rom asiso maitai dako amasung achat awoki machindagi loina tanare makhoi gi thamoi nungdaso songthok pinaba matik chaba mita thorakle haibagi nungaiduna Sri Govindagi charanda tattana prathana tawri adugumba misakaduna Manipurda tholai haiba tabada maitai khara unaningbana langtaknaduna Gourachandra khoida kanna taknakhi Serjut asi mayamduna nungsibagi wa tabada kudong thiba thokpa yaba pumnamak thausadana mayamga unanaba numit lepkhi Gambir Singh Kabo Singhna masak hek ubada phaduna kabo tana pukhigadawba misakne numit adu Gourachandra na chingmana Haron Singhna Singnaba mita changakpra haiduna chekchenna yengki madu taraga Serjut na noktuna chekchenba phatte haiba natte inausa Sri Govindagi kripa haiba masu lairibani asigumba kanda sibagi wakhal tawba yade numit adu matam chana maitai khara lairibadu tillare mayamadu Serjut ki masakubada bhakti gi ira sintaraduna kurum lai painare Serjutna mitta ira chenduna lebak macha sa wabirugano chahi muksigi manungda miyam gi awaba koklagane mayamna Serjut ibungo matam pumnamakta Serjut na mangol oinabatta haiduna Sri Govindagi charanna nijare Sri Govindana lep namak kripa tawibo oisano bijoina lebak macha sa Serjut na leiting biriba bangsa sigi thabak haibabo Manipur gi damak nungai yai papumnamak thadoktuna nommani Kata Maharaj haina mingkhai honkiba mapai bungo gi sana haktaktaso kelai nungnang telhaibana yeknaba kabo pusilaktuna lepak asi awaba tarabada mapai bungo na awaba kaya khangduna kabo tanthok piramkhi sana haktakasidaso pumut mutlaba kangbo aikhoi gi damak mamal nai draba thawai ase pamuba leitana nombiriba sini masi maitai haiba kangrup asigi thamoida mayek lana yektuna leirabane Gambir Singhna mayamna chanbiriba sida onthokna nungaijare maitai aikhoi gi mikha poningdabagi tuksel ase charol surol mathang mathang phawbada lengdana leiba oisano masinabu leirabane kabo gumba kaya gi nungsi haitaba thodau kaya nangduna so aingondagi henba kaya kaya songthoraktuna leipakki awaba koknaba soidana honaragani hongba naiba matamgi khonglei matungina asigumba thodokasi matung asida pangna thoklaroi haijariba sine puksel asinabu lengdana leirabade maitaibu namthaduna thamba khak yaroi ngasigidi thengjelakle matam phattabanina mayam su hannaba tawbiro aisho mayamna pibiriba sintha si pangnaba honajarurage matam madu maitai pumnamakki pukning inau nowa matamni aduna mayam madu haunabi bhakti kanaraga mitki pi kangdana hanakhe
ꯃꯗꯨꯒꯤ ꯅꯣꯡꯉꯥꯟꯕꯗ ꯁꯤꯔꯖꯨꯠ ꯑꯁꯤ ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯇꯨꯅ ꯂꯦꯡꯈꯤ꯫ ꯃꯅꯤꯄꯨꯔ ꯋꯥꯡꯃ ꯂꯥꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯕꯣꯁꯤꯡꯁꯨ ꯈꯪꯉꯛꯇꯨꯅ ꯐꯥꯒꯗꯧꯕꯒꯤ ꯀꯣꯏꯊꯤ ꯊꯤꯅꯕꯗ ꯑꯔꯦꯝꯕꯗ ꯇꯥꯗꯨꯅ ꯇꯣꯛꯈꯤ꯫